खुरुमजरे ISTV पाउमियंग ताबिरबसिंगु तराम नोकचडे हौजुमरोइबा पाउ कसोम खुलेन सब डिवीजन की मनुंग चना लैरिबा कासुंग विलेज टूरिस्ट स्पॉट ओइना सेमगटपा खुंजासिंगना पामनरे झारखंड बीजेपी ना सरकार सेमलगनी जम्मू अमसुंग काश्मीर दा PDP ना चाउना माई पाखरे अमदी एम खाबम अमदी ड्राव क्वागथेल यांखनिपान सुबा सिसिमित की प्री क्वार्टर फाइनल मैच दा थेंगनरगनी हौजे मपुंग बपाउ कसोम खुलेन सब डिवीजन की मनुंग चना लैरिबा कासुंग विलेज टूरिस्ट स्पॉट ओइना सेमगटपा खुंजासिंगना पामनरे हिरम्स द रिपोर्ट अमा उखुल डिस्ट्रिक्ट की कसोम खुलेन सब डिवीजन की मनुंग चनबा कासुंग खुल मणिपुर की पुवारी का सागोन अदुना लाप खुल अमा ओइरी पुन्ना युमना हुंपुतरा निपान लैबा अपुन ममिसिंगना चामरी रोम ओइबा तांखुल जातिना खुंदाबा खुल असे लंबी थोंग मई इसिंग अना लायंग अमदी लायक लचुगी लमदा सोथबा खुल अमा ओइजरबसु लमदम सिगी पुवारीगा थादोकनबा यादबा खुल अमसु ओइरी कसोम खुलेन सब डिवीजन हेडक्वार्टर दगी अवांग नोंगपोकता किलोमीटर कुलोम चलगा लेबा खुल असे यौबगी लंबी हाइनिंगाई लेतना फतबा फिवम ओइरी खुंजासिंगना चिंथांग याइना लिनरकपा वारीगी मतुंगिना अदुंगाई मैदिंगो चिंथंग खोमना अवादा लानताबा चटपदा खुल असिदा लमदम लंखी माना लमदम लिंगाई मतमदा खुलगी निंगथौगी कांबुगा मैदिंगो चिंथंग खोमबगी कांबुगा सगोल कांगयै सानकी सानबदुदा कसुंग खुलगी कांबु अदुना मणिपुरगी निंगथौगी कांबु अदुगी सगोल मखोंगदा कांग्रुम थाबदा सगोल मखोंग टेकपदगी मैदिंगुना सावदुना थांग सतुना चिंगी कांबु हाटके तौरबदा मैदिंगुगी खोंगलोइसिंगना खामबदगी हाटखिदे सगोल कांगयै सानरम मफम अदु ngasidi निंगथिना ngak senbidabadagi asukpu umang olhore अतोपा वाफम अमना अदुंगै मियांग लुचिंग पुरेल हिजम इराबोना म्यांमार की तांबुदा चत्तुना थुक्खिबदा खुल असिदा अहिंग लेकलंबा युम अमसु लेरी कसोम खुलेन पुलिस स्टेशन की सेकेंड ओसी ओरिबा टी जेकोब की युम ओइजरबसु इमुंग मियोइसिंग अतोपा मफमदा युम होंगदोखिबदगी हन्ना यंगबिदबना फिवम सोकना लेहौरी असिगुंबा मफमसिंग असे स्टेट के आर्कियोलॉजी अमदी आर्ट एंड कल्चर डिपार्टमेंट नापी सेनबीबा चुंगनी सेप्टेम्बर था लाखदा इराबो निंगसिंग थरम चावना पांगथोकपगी महत्ता लमनम सिगी सिविल सोसाइटी ऑर्गेनाइजेशन सिंगा लमयानबा सिगी फिदम अमदी खोंगुल लीबना हेना वानथोक लेहनगनी लमनम सिगी पुवारीगा सावनदुना लाक्लबा खुलसे टूरिस्ट स्पॉट ओइना सेमगटपदा मपालंगी मियोइसिंगना नतना लमनम सिगी मियामनासु खोदाना चनिंगबा मफम अमा ओइरपसु यारी नावबा खोराक पंगलोनेना पौदमजैबा रिचार्डजन कासुंग खुल झारखंड अमदी जम्मू अमसुंग काश्मीर की भोट मसिंग थीबा लोइखिबगा लोइनना सीट मरफुमाथोय लैबा झारखंड बीजेपी ना सीट निफुमदोय फंगदुना सरकार सेमलगनी अमरोमदा जम्मू अमसुंग काश्मीर दा सरकार पाइरंबा नेशनल कॉन्फ्रेंस चाउना माइथीबगा लोइनना PDP ना सीट मरफु तरेट के मनुंगदा कुनिपान फंगदुना ख्वाइदगी सीट मसिंग यामना फंगबा पार्टी ओइरे स्टेट असिदा बीजेपी ना सीट कुनमंगा फंगदुना मुस्लिम ना मेजॉरिटी ओइबा स्टेट असिदा पार्टी असिगी ख्वाइदगी मसिंग यामना फंगबा चही ओइरे जम्मू कश्मीर नेशनल कॉन्फ्रेंस ना सीट 15 कांग्रेस ना 12 अमसुंग अतै पार्टी सिंगना 3 फंगदे झारखंड JNM ना सीट 19 JBM ना 9 कांग्रेस ना 3 अमसुंग अतै पार्टी सिंगना 3 फंगदे बीजेपी झारखंड के वाइस प्रेसिडेंट ओइरिबा रघुबार दासना झारखंड की अनौबा चीफ मिनिस्टर ओइरबा याई मपुंग फाबा स्टेट अमा ओइरकपा चही 13 सुरबा झारखंड ममांगदा पार्टी अमतना मेजॉरिटी ओइबा ngamlaktre बीजेपी ना हंदक की मिखल असिदा ऑल झारखंड स्टूडेंट यूनियन गा पुनमिन्नदुना थेंगनखिबनी मथंग सही जनवरी अमदगी ISTV की पाउ नुंगथिल पुंग अमदगी मियामदा पीबा हौरगनी हाइना नेटवर्क असगी प्रेसिडेंट खंबा सलामना फोंदोक्रे ngarang thangawai khongnang makhongda pangthokhiba ISTV network ke masama oiriba sangai cable television network ki ahanba mapok numit thoramda phongdokhibani thoramasida PDA gi chairman su oiriba thanga kendra gi MLA T Mangi Babu ISTV gi secretary BK Maitei executive member sing kha thinungai jila parishad ki member N Indira thanga jila parishad ki member M Dinesh su sarukia ke executive member Bisorjit na lamdaba somda ISTV gi thoram sing miyamda phanganana ba khona bada sangai cable na lawriba thodang thagat ningai ni information technology sing honglakliba sing hapkatuna miyam gi apam ba thoram kaya hapsanana ba honare video on demand music on demand amade internet ki khudong chaba phangana ba thorang leire haike ISTV के सेक्रेटरी BK Maitei ना नेटवर्क असिना तंपाकी डिस्ट्रिक्ट मरी खक्तना तना सेनापति डिस्ट्रिक्ट की माउ अमदी चुराचानपुर की मफम कया यौबंगमले मसी मियाम ना नुंगसिबदगिने अनौब सही लाकपगा लोइना अनौब थोरम कयासु हापचिलगनी हाइखे
ISTV की प्रेसिडेंट खंबा सलामना नेटवर्क असिना ई पाव खक्त नतना लमदम सिगी नाट की पुकई कया की मतंगदा मियामदा ngamliba makai unanaba honare sahi tarawamde suraba network asina matamgi anoba ahongba kaya hapjinduna miyamgi damak thabak tawre mathang sahi ing solution ani tara manga dagi anoba thoram kaya hapjinbagi matakta nungthil pung ahum dagi sandokliba paw asi ngangkhatna pung amadagi piba hauragani haike koi pung amadagi nungthil pung amadagi amuk ngangkhatna hauduna anoba che 2015 lakbise koi yembir bio singde kudon tamdo wana jari ISTV sogot bio betum pumada ISTV na Manipur miyam gi afaba TV aba messaging picture bagi pangal lok singa du happy PDA की चेयरमैन MLA टी मंगी बाबूना अफब खुनाई अमा लेहन बदा ई पावगी थबक मपांगल कलहन बे मथौ ताई ISTV नेटवर्क ना मियाम की दमक पीरिबा सर्विस असि थागनिंगाइनी थौदो वाथो कयागी ई पाव सिंग पीबगी मथकता कानरबा थोरम कयासु मियाम द फंगले अमरोमदा कनागुंबा खरना केबल वेयर ककबगी थवोंग चथरिबा असि तोकपियु हाइखे नेटवर्क असि केबल तिंगपो मतमदा अहिंग दे कखलगु हुरामबगुंबा मसीगुंबसे याबा मखै मसी तौबी दबो फै अदो अखोय पुन मन मसी दायित्व से दायित्व खोय लोमिना बताओ मरमदि मसाइगी अखोय की लेबाक सिदा तोरिसे करिनो हाइबदा अखोय की वखलोन मयाम सिंगसे मसी अदुके मति अखोय द सोइनि हारि मसी सोइबना मरम ओरगा खोयना सको थोराम पुरको मतमदा मसी थिनदब मयाम मा अखोय द थोइ ट्रांसपोर्ट डिपार्टमेंट की स्टेट ट्रांसपोर्ट अथॉरिटी ना हाई सिक्योरिटी प्लेट थादबा गाड़ी फागतुना फाइन थेनख्रे इम्फाल ईस्ट डिस्ट्रिक्ट ड्राइव चतख्रबा मतुंगदा ngasi इम्फाल वेस्ट की ओइना नारमथोंग बाजार मयादा ड्राइव असि चतखिबने अथॉरिटी असigi OCTS दिनचंद्रना लुचिंगबा टीम अदुना ऑफिसर यावना मिनिस्टर गी मियोय कयाना थौरकपा गाड़ी सिंग चेक तौबगा लोइनना हाई सिक्योरिटी प्लेट थादबा गाड़ी सिंग फाइन तोहनखि लोइनना ऑफिस तनतना ड्राइव मफमदा प्लेट थानबगी सेल थियनबगी खुदोंग साबसु फंगनखि हाइना OC दिनचंद्रना पाउमिसिंग द फोंदोखे इम्फाल वेस्ट की ओइना गाड़ी नंबर प्लेट हाई सिक्योरिटी प्लेट से मखुम फाना स्टेट से थाबा याननबा हाई सिक्योरिटी ओइननबा यूनिफॉर्म ओइना चतननबगी ड्राइव अमा गाड़ी मचासिंग तुंगदसु हाइवे खुदोंग थिबा सिगुंबा प्रॉब्लम हाइदि गाड़ी नंबर थाई थादि हाइबगी फाइन थिबो खोबदु तौदरनबा पब्लिकता अमा खोइना सुम ड्राइव सिम चथजब फाइन लौग्रगदि अदुगी फैसिलिटी दि ऑन वन दि कंपाउंडिंग खतने अदुदि दैचे अदुगा अखोइना ऑफिस दा लागा हाइवे सिक्योरिटी प्लेट से कक्कदबदो मतम मांगदना अखोइना अदुगी टीम दो हाई सिक्योरिटी नंबर प्लेट थाबगी टीम दो लोइनना लागा हाइबा फिल्ड जेजा फाइल दु टिंगदना यामना पब्लिक खुदोंग चानबगी दंता अखोइना हाइबा टीम से रिसिप्ट अखोइना कक्चबा दुंबा ड्राइव ने हाइ Christian lining chatpa singi khwaidagi chawba Christmas kumaina lakpada maru oina lining asibu chatpa miyamda Manipur Pradesh Congress Committee gi President Gai Khangamna harau tayamba phongdokpaga loinana yaifa paujel pirakli kumai asina lakpaga iroinana dharma jat kuchu kanglup kayana pullaba malem asida aikoi khudingmak nungsi sanana laiminaba खेनबा लेतबा अमत ओइबा वाखलदा कांगलुप खुदिंग नुंसी सानना लेबा ओइरेशनु हाइना प्रभु जिसुगी मफमदा निजेबगा लोइनना हाना सुना यावदबा साउकतपा नुंसी सानबा चाहोंगा होंगना पानबा लमदम अमा कुमे असना पुरकपा ओइरेशनु हाइदे MP Dr. T Mainenasु Christmas की प्रपोजल पिरकले कुमै असिना कांगलुप कयाना खुंदारिबा लमदम असिदा नुंसी सानबा साउकतपा वातापादबा लमदम अमा ओइरेशनु हाइदे Christmas kumaina lakpada Manipur gi miyamda Chandal Kendra gi MLA Victor Nunglungna yai proposal pirakli kumai asina lakpada Prabhu Jisu Krishna thambiramba miyoiba kunai gi damakta santi leina kangluk masel marakta khena bathamdana nungsi sanana hingminagadabani haiba pautak adu ngasi gi mirolna ningsinglasi loinena lamdam sida leiriba Christian dharma gi lining laishon chatpa singna गिरजा सिंगदा क्रिसमस कुमै मपुंग फाना हराव नुंगाइना अमसुंग माइ पाकना पांथोकपा ओरिशनु हरे क्रिसमस कुमैना लाकपदा बीजेपी मणिपुर प्रदेश की प्रेसिडेंट TS चावबना याइफा पाउजेल पिरकले कुमै असिना पुन्ना हिंगमिनबगी वाखलोल सेसन हनबगा लोइनना तंगदु लैताबा नुंगाइ याइफना पानबा लमदम अमा ओरिशनु हरे Manipur Pradesh Trinamool Congress की President MLA TS Kumar nasu Manipur मिया मरु ओइना Christian isin inaw singda Christmas की याइफा पाउजेल पिरकले
kumai asina Manipur gi leimaidagi awa ana furup singi marakta nungsinadaba macet tabagi wakhalol mangkiba oirshanu anoba sahi lakpaga loinana nungai yaifaba watapadaba nungsinaba ishona pinabiba oirshanu hare Christian Singi Sauraba Christmas na lakpada lamdam masida laiminariba furup kudingmag nungsi zanaba saukatpa tangdu laitaba lamdam ama oirshanu haina Janata Dol United Manipur State na su yaifa pauzil pirakle Red Cell Division ki GOC Major General PN Brown na su Manipur miyam da Christmas amasung anoba chahi lakpagi yaifa pauzil pirakle BJP Hangang Mandal na Sinduna Party Sida Miyamna Mingchan Bagi Thoramama Hangang Kendragi Manungchana Leiba Atan Bigay Lai Harau from Community Hall the Pangtukre Thoramasida State President TS Chauba Hangang Mandal ki President S Lives Infal Iski Upadaksa P Sundar Khabam Gram Panchayat ki Pradhan L Ratan Susarugya ke TS Chaubana Mass Enrollment Asina Party Sibu Nungsizaba Pamjaba Singh Changlaknaba Khonabani Bharata Congress ki lambi leitre lairaba miyam ki khandaba party asi maru phangna muthalasi BJP ki policy asidi lairaba gi ni haike mangna makha taraduna lau singu amadi fisa lonsa da ahenba miyeng changnana lairiba Manipur Development Society na tender tawdana thika pinaba honaduna leide Imphal East ki maru oiba lamlong kaithel semgatpagi mahutta thawal gi apik pa kaithel kaya lupa crore thadaduna semgatlabasu pofam phambinaba leitabadagi san kumpham oide haike Congress ki rule mamara se kadana kai Narendra Modi na cut error before the MP election kali tham na kai development Noi secular ki aduri wa jar bijala to ko development yumlai kere nuai ba lambi nuai ba ising nuai thakpa latin nuai na saba nayum nuai na saba lobukta chahi chupai sing phangan ba haiba development na report se masida ngai ba Saite Academy gi chahi humpu surakpa oina ngasidagi Jawaharlal Nehru Manipur Dance Academy gi auditorium da niminini gi oiba modern trend in poetry and fiction in Eastern Region Language Haiba Team da symposium ama hodokre hodopagi thoramadu da Assamese Advisory Board Saite Academy gi convener Karabi Deka Hazarika Eminent Manipur Scholar and Khagendra Manipur Advisory Board Saite Academy gi convener IS Bihari yauna Assamese Bengali Bodo Nepali Manipuri amadi tongan ba lon kaya gi writer scholar amadi eminent kayana sarukya ke Thoranga mari lainana Assamese Saite Academy gi Karavi Deka Hazarika na Eastern Regional Language ki poetry amadi fiction gi matang da wafum kaya phungduke IS Bihari na Manipur Saite Academy na poetry amadi fiction gi modern trend sing numit nini chupna puthokuna nainagani masida Manipur gi oina DC Imphal West oiriba ke Radha Kumar na modern trend asigi poetry da aduga L Joychandra na fiction gi matang da wangangani haike na nainariba makoni sinable lol kari noy beji mayek sengna lol nipan gi akhang ahina taken na admai togna atop lol nepali gi ju bodo gi ju de uriya gi ju ade bengali gi ju hariba lol mayam ji gi makoi scholar ani laga hariba makoi gi poetry dama adu fiction dama lol manganga Ima kaithel ahumdagi IMC na lokhat khiba kaithel phambi singi card mathang thagi tang 15 fawbagi manungda pithokpaga loinana hana yana khiba wafam sing thabakta onthorakrabadi mathangi numittagi ima kaithel ahumgi kaithel phambi singna khongjang sangsilagani haina kaithel phambi singi mifam amana ngasi warip lokre nupi kaithel semgat sagat lup amasung nupi kaithel sinpham amadi saktam kanba lupna sinduna ima kaithel da pangthokhiba mifam aduda kaithel phambi ima amadi maru oiba thaupuba singna sarugya khe wangang khiba singna Chief Minister amasung mahut ki director yauna ima ibelbu phagatnaba amasung saktam kananaba kayarak haijakre masida natana IMC na kaithel asi hena phagatpa mawongda semnanaba kaithel phambi singi card amasung paisa oina lupa chama yangkai lokhatki adubu hauzik fawba hana yengladre Maramasina mathang thagi tang 15 gi manungda kaithel phambi singi card pithoktrabadi mathangi numitagi khongjang sangsin ba hauragani haike kan lengro matina no ngana ka tien sa tan kan da awa ko ko ni dai de ya am ya no ko kan da dia de ko ro ni na pa sa ni hun da ya de sa ni su ni ja ma ni de la hun da ya de pura ma awa ka ma yo kan ko sa no se ai si na ta kan ni de
Dilaishram Mani Gaura Sangit Academy Thawal Wangkem amasung Sri Krishna Sevadan Head Office Awang Wabagai Anina Kusamnaduna Yankin Toirak Suba touring program of Sat Sangha Loinana Sankritan amasung Dharmagi Maramda Kananay Nabagi Thoram Ama Maharabi Makalekay da Leiba Kongbay Lakpam Krishna Das Sarmagi Mandopta Pangtukre Hari Hausigatim Brem Talokjari Breki Matunga Mayamutaram Nokjari PLA gi chadi yankhani thoi suba mobile battalion na sangsiliba operation blue eagle gi sarukam oina December kunma thoi gi numidang wairam pung taruk ka minute tara taba matamda kuntaruk suba AR gi kangbu amagi mathakta landa kre hari Lubasigi Department of Publicity Chief Bangkim gi cherol amana landa ba adu da Red Seal Division gi makhada leiba kuntaruk suba AR gi mioi ani hatpaga loinana kharana sokan ke Lanfam aduda PLA gi Surgeon Dorian Imalebag amasung miyam gi damak khongpham amata lengdana thawai kat ki hari Mayok naba lanfam aduda PLA gi kusuklai amata yeknabana fakhiba leite leikidraba Dorian da lupna sinaba kusuklai kudingmag lanfam aduda saruk yaminakhiba marup singna puraktuna battalion headquarter da thungnare Manipur da India gi lanwi singna makhoi gi mapuna lan gi damak makhoi da sinaduna thamba khusu khulai nataba aihen ba khusu khulai paisilaga misam halaga khulai hapchinduna lalhoba onthokpa fijam selaga phakhiba misam minungsi haitana hatok piraba matungda lanmi gi fijol sechin biraga khulai hapchin biduna lalhoba onthok pikhiba kaya aikhoi gi miyamna thengnaduna lakhibani lanfamduda saruk yakhiba India gi lanmi sing aduna taukhidaba thengnakhidaba amasung phakidaba lanmi gi khusu khulai phare haijinduna miyamda namthak tawbagi matakta makhoi gi mingchat puraknaba honaba aduna thoina henadum India gi lanmi sing lekha taragani hari Sayasigi January Kuntarukta Chandal District ki Sajik Tampak area da Kunmathai Suba AR gi mathakta landa kiba February Nipan da Ukhrul District ki Kamjong area da Leiba Ningchau Khulmaya da Nifumari Suba AR gi mathakta landa kiba Mars Taramathoi da Chandal District ki Kambang Khulen Maya da Kunmari Suba AR gi CO gi Kanphoi da landa kiba April Mari da Churachandpur District ki Jau Khunom amade Taikotang Khul anigi Lona bada 1/11 GR gi mathakta landa kiba me tara mari gi Churachandpur district ki Singhat sub division gi manung chana leiba Taikotang Khulmaya da kunmanga suba Madrasa Regiment B company kangbu amade Ukhrul district ki Kamjong sub division gi manung chana leiba Kangpat Khulen Maya da leiba Nifumari Suba AR da landa kiba masung Operation Leopard ki sarukam oina PLA gi unit department station singi apunba kangbu amasung demolition unit na mafam anida yekna balanmi singi mathakta mai pakna landa kraba matungda Operation Blue Eagle gi sarukam oina PLA gi jani yangkhani thoi suba mobile battalion gi lanmi singna India lanmi singi mathakta mai pakna landa kiba asigi damak war office gi PLA gi chief of army staff na PLA singi Mathauna Maringjel bu singthabaga loinana thabak sing asibu sinlang khiba sing thabak ase pangthokpada saruk yakhiba sing amasung mateng pangkhiba lamdam sigi miyambu ngamkhai leitena thagatpa phungdorakle Rama Foundation Nagamapal amasung Moirang Khunau Gram Panchayat Water Set Committee anina khusamnaduna tha sigi tangkun mathoida Moirang Khunau Panthoibi Holda Zengum Thabagi training program pangthokre hari mioi chama henbana saruk yaduna pangthokiba training program aduda thanga kendragi MLA T Mangi Babu Moirang Khunau Gram Panchayat Water Set Committee gi chairman L Raju Singhana thoroma pusing oike thoramasida resource person singna Zengum Thabagi matangda training pibaga loinana khangat laba longmi singda maru marang kayasu yentoki hari MGNRGS ke kuthangda Imphal West District ta pangthokiba thabak sing amade scheme kaya gi program yawba calendar ama ngase DC Imphal West ke Radha Kumana release tawkre District Rural Development Agency Imphal West na puthokpa calendar phongbagi thoramadada agency asigi project director L Nevidita amade Imphal West ke adaksha Y Dasumati su sarugya ke loinana Imphal West ki manungda leiba jilla parishad member amade atai pradhan sing su thoram aduda DC Radha Kumana Phongdokibada DRDASC Loyalamgi Sakot Thorangda focus tawba agency amani Imphal West ta paikat khiba quality leiba thabak thoram kaya calendar asida yauri haiki yagi mek sem tawba quality lehanba the aim tawdi 100% fajaba sini du ngamdraga su kaina kenosi at least 80 to 90% di phil legadam haiki asa da ni point tawdi senna Sigi uragati Delhi dasu ada anywhere sigi dia ada sidis main di tori habu ikano utkani
Gayano Daya Express trip ta yaurakiba Delhi University gi Mahiroi Singh asi airport road ta laiba University of Bhagawat Culture gi official Singh amade Skon gi Bhakta Singh na taram na okre Mahiroi amasung Oza Singha University asigi VC Dr. ISTV amade atai official Singha wari watai saduna University asigi pandam mamutta na kanganki Delegate Singhi Maikei dagi makoina hana khalubaga Manipur gi leiramniba mawong Singha pungkhet khenei Khongzara sina Manipur bu Delhi khaktanatana Bharat pumbada mapung phana khanganbada achoba kanaba ama soidana piragani haina phongdokna ke Manipur Public School Koirengai amadi JB Institute of Technology Dehradun anina punna kusamnaraga Bharat ki oina maming lairaba institute asida engineering tamnabagi damak scholarship program ama pangthoknaba sem sakre State asida gi punna mahiroi tara khangatuna lemna institute asida tamangadore hiram sigamari lenana ISTV ga unabada institute asigi head anupam singhana phongdorakpada Manipur gi oina engineering tamningba mahiroi singda scholarship asina yamna chauna kana ba pibangamlagani scholarship program asi lagliba January 19 da pangthokani haike The participants, those who got the top the chart list, they'll be getting entitled benefit of huge scholarship, which can vary from 1 lakh to 50,000 to 70,000 amount. Apart from that, they can get an opportunity to study in one of the premier institution of the country, that's JB Institute of Technology, Dehradun. So this was the plan, and I'm very hopeful and expected out that I can get good response from the Manipur State Board students, and wishing all the very best and Merry Christmas and Happy New Year to all over here. Manipur gi lalhau masak thianana ba honaba India ga lalong haibadi miyam da atamnana landaba makhal gi bom pokhai hanba thawong sing Maoist Communist Party Manipur na haksina lobaga loinana January ba sing matik saba cherak piragani hare Lobasi gi Secretary Publicity and Propaganda Nonglen Maitei gi cherol amana haukiba numit khara asida miyoi bagi wakhlol chendaba mawong da miyam gi iho amade yawol lalhau bu mingsat thianana ba honaduna mizam miyam gi punsi da lansingna ba makhal gi bom pokhai halakliba ase Look asina kupna ticket pa hore hauzik phawbagi oina state terrorism asibu thabakta onthokliba black gang amagi master planner ni haina chingnaba miyoi ama look asina khongul liba matamda mayum ingkhol yonthoklaga atopa mafamda imung hupna lotuna leikre haibasi chapchana khangmangamle Bisnupur district ki manung chana leiba Kairen Phabidagi miyoi amabu master planner oiramgani haiduna look asigi loktak panagi kangbu amana Kairen Phabida sangsinduna tigalubada imung manung khupna matam kharagi mamangdagi chenkre haibasi khangmangamlakhibani haire Black gang asigi makok amadi mahaki imung manungbu kanagumba sakti leiba amana protection piduna yoktuna thamni haina maral siri Manipur gi lalhobu masak thiananaba honaraklabadi Manipur gi khwaidagi chawba lup natraga apikpa black gang sing oishanu lup asina kaidawnungda ngakpi bangamloi Manipur gi lalhogi mingsat thianba yaba thabak tawrakliba master planner amabu kangatpagi damak ngarang numidang hariba sakti leiba miyoi asigi oina ahanba amadi aroiba paujel amana bomgi khudol tamduna ahanba landa chatharamlabani hare handak bom pokhaibada Chennai haina Phagat Pasing Masana Khangna Miyamda Sangadrabadi Khwaidagi Kanba Cherak Pigani Amadi Senariba Singi Laikai Miyamga Lup Asiga Punminaduna Laikaida Makhatana Asigumba Kunagi Yengnaba Sing Asi Lehandanaba Warip Suloragani Tawdok Sing Asida Generam Gani Haina Chingnaba Singi Akagnaba Laifam Karasu Kangdok Pagaloinana Lup Asina Surprise Visit Taunaba Taurang Tauri Miyamgi iho amadi ningtam lalhobu masak thiananaba honariba singi mayokta sangsilakliba lup asigi khongthangda Manipur miyamna sogatpiu haire Women's Association for Socio-Economic Development kauba anoba lup ama semkibaga loinana ngase sana konungda lup asigi thaupugadaba miyoi sing maidingu lei semba sana zawbana wasakpagi thoram pangthokre Salam ongbi tharak sana en Nongmai Lembi amadi sanana lubasigi president secretary amadi vice president oina thopugani hari nauna president gi pham puragada bi tharak sanana lubasti lamdamasigi senmit loan amadi hana lairamba nupi oibi singi lamchat sajat amuk hanjil hananaba pandamda lingkhat khibani haike yamna koina masida koigi pandamdi tasengna koi economy ai semilon pagalan bam sung nupi kunai sigi koigi adugumna ba lamchat sajat sida koina asauba miyeng changjele haraga masi angtang koi hana ge dum laba phajagra meeting nupi gi saklondo madu purakna ba khona bada koina angam mateng aidi koina angam khona ba gani haibagi adugum laba pandam madu da koi semjaba ngasi ge segum laba lupni Tamenglong district ki manung chana leiba bakwa khulgi lambi thong phataba amadi ana layengi khudong saba leitabana miyamna awaba kaya mayoknari
Nonedagi kilometer 19 rom changsilaga leiba khul asi yumnak 59 rom khundari khul taba lambi asi khong lambi oina semkhiba adudagi amuk phawba semjin bidabana chatok chasinda khudong sadaba kaya thengnare nongju tha matamda lambi asida gari changba yade yoligi thong ama leiriba asi turelgi imai wangkalakpa matamda lanba yadabadagi lambi phawna ba ngamdaba su yawe khulgi khulakpa case arena khullasigi maru oiba pothok oina morok amasung soibum puthok labasu lambi thongi khudong sadabana matam sana yohanba ngamde khulgi ana layengi khudong saba leitabana ana ayek yawrakpa matamda chathok chashingi khudong sadaba leibadagi leikhidaba kaya yawre mari leinaba MLA da lambi amasung thong asi sembinana ba hairabasu ngasi fawba hanna yengladri haina pendaba fongdorakli yamna athu akai ana ayek singsi akhoi dulai saraga hek puba adugumba yamna khudong sadaba thoi aduna akhoi lambi thongsi koila su thakidre amukta su thakidre akhoi khunse amuk chahi kun gumbada ngaire hauje akhoi amuk pali bisi ado soil si yamna phai thaba khoding pochai singsi yamna phai adumaina akhoi nungaina lei adobo lambi thong dege thakna bi sing natraga akhoi gi awad apadi adum akhoi rural gi awad apa si akhoi adum chauna dum mayukna dun Raja Ram Mohan Roy Foundation Kolkata gi senthang makhada Imphal gi thau ground da chathariba kulumdoi suba Imphal Book Fair 2014 hayeng lushilagani ngasi sagnai raba artist thoithoi amadi Boni Sharma gi interview pangthoktuna festival asida yengba lagliba singi pungning sungsinke Qatar Airways da air hostess oibi singjamai khetri lekai dagi ai lili gi mingda ngasi apopi mamana terada leba children home gi angang singda fee roll amadi asa thak yen thokre apokpa mapagi mateng yaudana apopina yamna wana khonaduna mi oinaba semlakpada children home gi angang singbu nungsiduna polam sing adu yen thokkibani haire Mapuroi bana otnai bagi damak lupa lakh manga compensation pigadabani haina Rezia Muslim na fongdukre Sayesigi June thada mahaki mapuroi bana mahakpu thangna thinbadagi awaphamda taduna leiri Sahi ahum lom nungsinaduna leminaraklaba nupa adugi maming Azad Chai Kuntra Apokpa Nasudin Thawbal Moijingdagini Nahan makai lotuna lekhibadagi ngarang police na phagatki ngasi lamfelda leiba CJM court mayada nupa asigi mapa amadi nupi anigi marakta kanna ningai sangdanaki nupa na phuba matam aduda imung manungi miyoi sing tumina lei haina pendaba fungduki nupa si nupi taruk khainaraba matungda tare suba oina Razia Muslimbu lobani haiki Amarom da Makubog Nasmudina Maki Masanpa si Sahi Taret Nipalrom psychiatric problem laibana Dr. Ahumlom da layeng duna lakpani Reziabu atopa nupa amaga mayum palurba matungda macha ahum laire Magna taliba compensation asi piba ngamloi Maki Masanupa si puduna chatkibada karisu kaide Nomagi chara tanbada awaba mayukna ribane Nupi asina pangangda ngangbasi yaningde fungduki Handak khuyat hongda bom pokai handuna misi mina thokiba thokdog UNC na kana yaningda fungdukre State asigi konung oiriba Imphal da State Security Force masing khangdana leirabasu kidnap rape amade mihat mipun kaya numit khudingi chathari Naga tribal amasung mainland India gi micham miyam gi punsi Chief Minister Okram Ibobi gi sarkar asigi makhada safabu oidre maramaduna India government na sarkar asigi mathakta chapchaba political action lokhatpagi matam yauri haiki hauze amuka na tembrem tolojade break ki matungda mayam amuka na taram nokchade ngasi numidang wairang pung mangarom taba matamda Ukhrul district ki manung chana Gorkha khul manakta leiba tarataruk suba Assam Rifles ki kem manakta sakti leiba bom ama pokai kre bom aduna sopandi yahodre thongdok thopam da Litan police ki OC amasung tarataruk suba Assam Rifles ki kangbu laktuna thiba humbagi thabak chathaki bom pokai ki basina maram oiduna Imphal Ukhrul lambi matam khara chatok chashinda athingba leiki Pangkas Yadav misigi matang da sarkar na ngasi fawba matik saba khongthang amata lokhalaktababu yaningdaba fongdoktuna JSC semduna akanba khongjang sangsilagani hari Manipur Press Club ta pangthokiba pawgi mifam amada thawdo asiga mari leinana Deputy Chief Minister da memorandum pisin khrabasu hauzik fawba madugi paw hodoraktre misi asi kanagumba kharaga loktunaraga satakhiba mali jenaba miyoi phananaba hairabasu ngasi fawba phadana leiri haike Manipur da social organization leiriba imaibil sing amadi global NGO singjiga da haiba misi sigi matangda haidi man hariba digi akoida haramiba anisigi
achum bung sung aran ba ni do adi thodok si kana to na di mayam na justify to bi ha bo wakum je ni akona koi fe inung gi side gi yam kan thamningi Savior de Addiction Center Mongjam Chingjinna Sinduna drug users singi lemna layang bagi kema ma pangthokre drug na sokali haiba khanglabasu social welfare department na thausadana leiri haina center sigi general secretary Thangjam Sanjuna Phongdukle magna makha taraduna tha sigi ani dagi tara taruk fawba chatakiba kem asida miyoi chamarom lemna check tobaga loinana drug tagi lathokhanki department na tasengna kari thogli haiba khangdana table da oina thabak tobuna drug lan na sijinaba sing thingba ngamloi haiki agoisu like pressure group haitare ko agoisu kind of pressure group on all asiran khale because agoi si agoi demand reduction haibam nei supply reduction haibam nei na ko adura khoi to si demand reduction da focus tor ken khala pa I think asagi por ani muti tobunga moeba supply adudi Tata Motor Limited ki dealer oiriba MGT Motors na token certificate yenthokpagi thoram ngase sangai progda leiba showroom da pangthokre thoram asida Tata Motor Limited ki territory sales manager Nisi Bora MGT Motors ki director Amardeep Singha Chima amasung general manager L Sunil Kumar Sharma Susarugya ki Manipur da ahan bo ina lupa chama khakna gari book tawba yabagi khudong saba pibani hari token booking asina customer singda MGT Motors ka tung koina mari thamnana bagi pandam da pangthokpani masi tha khudingi pangthokani hari Sagnai Rabi Saisakpi amadi Rup Mahal Theatre da matam sangna lilaroi ama oiraklibi assembly da Sayasigi Maitram Bire Award piduna ikai khumnakre Humbudramathoi Suba Rup Mohan Theatre gi mapok numit thoram galoinana taramanga Suba Rup Mohan Artist Memorial Drama Festival hawdopagi thoram da mana asi lanthokre Rup Mohan da pangthokiba thoram asida Manipur Sarkar gi consultant Dr. R.K. Nimai Art and Culture gi secretary K. Radha Kumar amasung Rup Mahal Theatre gi chairman K. Heramani na luchingduna theatre asigi leikidraba artist singda ikai khumnabut ke R.K. Nimai na Manipur gi art and culture asi miyam na khangnare adubu culture gi thoram sing yengbadi hantarakli handa government na cultural university ama linkhatnaba warep laukibasi apen mapoi haike Tungda taramanga suba Rubohan Artist Memorial Drama Festival gi ahoban mita theatre asigi ahanba production ningamdaba utke tha asigi kunthramate fawba theatre Nipalna festival asida sarukyagani tha asigi kunmathoi da Imphal West amasung Thobal District Commando gi apunba kangbu amana Kaksinglam khaida achat awok sing sek tawbada prepak ki kadar ama fare hade Police Department ki PRO gi cherol amana farabami adudi Huidrom Deven chahini fumanga apokpa ibotombi wangoi top upopidagi hojikna Kaksinglam khaida leibani hare Amoramda Bisnupur Police Commando amasung taranithoi suba Bihar Regiment ki apunba kangbu amana Langpok khulda thiba humbagi thabak chathabada RPF PLA gi division number kungi division secretary Warepam Jameson Jahi Kuntramanga Apokpa Tomba Habom Marak Ngangom Lekaidagi Hojikna Langpok Makha Lekaida Leiba Miyoi ama fare Mangoldagi Chinese hand grenade ama Kapayariba Marunipan Yauna 9mm pistol ama fangli hari Hojik sanabagi pau Nasigi sanabagi pau da sisimit M Khabam amadi draw kwagatil Yankanipan Suba Sar Churajan Singh ke CSICBE Memorial Football Tournament ke pre-quarter final match the thengnaragani All Manipur Football Association Sinduna Mapal gi team mari yauna punna team kuntrama thoina saruk yaduna Imphal gi polo ground da knockout basis da chathariba Yankanipan Suba Sar Churajan Singh ke CSICBE Memorial Football Tournament ngasi sanakiba ahanba match da M Khabam na nako nambul mapal bu goal ani amada maitiba pikre M Khabam gi mai pakpagi goal ani adu ISPA bung amadi Lungaulen Khongsaina ani suba half ki humpumanga suba amadi humbudra manga suba minute chanke na ko nambol mapagi amata ngairaba goal adu Milan Kumar na ahanba half ki ani suba minute chanki bani match asida M Khabam gi ISPA bung Lungaulen Khongsai amadi na ko nambol mapagi Milan Kumar KS Netaji da referee na yellow card book tawke tournament asigi ani suba match ki sanakibada draw kwagatil na SCL Churachandpur bu yamna lakchana goal mari sinoda maitiba pikre
Draw Kwagatil ki goal sing adu KS Nautona ahan ba half ki ani suba madi ni fumanga suba minta goal amamam chan ke atopa goal ani aduna Ice Priyanandana ani suba half ki marfuhum doi suba amadi ani suba half ki ahapa matamgi apiba minute amada chan kibani match asida Draw Kwagatil gi o ajoy amadi Rongam Chanda referee na yellow card book tawke Hayeng ayu pung 13 makai tabada ahanba match oina ZFC Churachandpur amadi FC Khanglai Sadar Hills ka sanaragani ani suba match nungthil pung ama makai tabada Young Physics Union Lalambung amadi USA Khuraiga sanaragani Nambul Mapal Polo Club Team B amadi Chingkai Hunba Polo Club Team A State Level Second Trophy Open Polo Tournament ki final da thengnaragani Nongzupana Sagol Kangjai Lup Langjing Achobana Sinduna Langjing Achoba Kangjai Bungda Team Kunithoina Saruk Yaduna Chathariba State Level Second Trophy Open Polo Tournament ki ngasi sana ki ba ahan ba semi final match ta Nambul Mapal Polo Club Team B na Nambul Mapal Polo Club Team A bu Panjal Taramari anida maichiba piduna final changkibani Nambul Mapal Polo Club Team B gi Panjal Singh adu T Pradeep Kumar na Panjal manga Ice Abung Kuman POJ KS Nongpok Nganba amadi M Jawan na Panjal ani chanke Y Binoy na Panjal ama chanke Nambul Mapal Polo Club Team A gi Panjal ani adu L Tarun amadi O Suresh na chankibani tournament asigi ani suba semi final match ke sanakibada Jingkai Hunba Polo Club Team A na Nongchupana Sagol Kangjai Loop Team A bu Panjal Taramari da maithiba pikre Jingkai Hunba Polo Club ke Panjal Singh adu Thompson na Panjal Mari L Atongbana Panjal ahum TS Kaubana Panjal ani amadi O Roger na Panjal amachan ke Nongchupana Sagol Kangjai Loop ke Panjal Singh adu Ranjan na Panjal ahum amadi K Rosan na Panjal amachan ke tha sigi tangkun manga da ahum suba position ki damak Nambul Mapal Polo Club Team A amadi Nongchupana Sagol Kangjai Loop Team A ka sanaragani tournament asigi aroiba match na tha sigi tangkuni panda sanaragani Rajkumari Sanatombi Vidyalaya Hotel gi kun suba annual sports meet nga solution kre management committee staff amadi mahiroi singna sinkiba sports meet loisin bagi thoram aduda hana social welfare gi director oiramba G Saitapati Devi Vidyalaya gi director Asa Devi chairman TS Haridas amasung principal Nobin Chandrana maru oiba mersing wena sarugya ke loinana tongan ba event ta makong matang taraba singda manamathum yenthokke Manipur hockey na sinduna Kumalampak Hockey Stadium da team tarukna sarugyaduna sathariba ani suba Herozit Waribam Gold Cup Under 14 Hockey Tournament ngasi sanakiba ahanba match da ISAYT Singjamaina All Jiribam Sports Association bu goal ani amada maithiba pikre ISAYT Singjamagi goal ani adu KSIS Jabal Ras na chanke All Jiribam Sports Association gi amata ngairaba goal adu CS Victor na chanke ani suba match gi sanakiba da KSIC Khongman amadi CO goal ani chanaduna draw kre KSSC Khongman gi goal ani adu S Alar na chanke CO gi goal ani aduna Rohit na chankibani Manipur Veteran Cricket Association sinduna luang sangbam da luang pokpa cricket ground da team tarama thoina saruk yaduna chathariba tarani thoi suba Manipur Veteran Cricket Tournament ki ngase sana kiba match da JM Khagempalli na Cyclone Thangwiban bu run kuntrama thoida maithiba pikre JM Khagempalli na hana toss ngamduna apiba over kuntra da wicket taret turaga run cham humudra manga lauke masigi paukhumda Cyclone Thangwiban na over kuntra da wicket mapan turaga run cham ani fuhum doi khak lauke match asida JM Khagempalli gi ibobina run marfudra taret logduna man of the match takre hayeng IWBCC Imphal West amadi JM Khagempalli ga sanaragani Chajing inat kanba lupna sinduna Chajing Kangjaibung football ground da team nipana saruk yaduna chathariba guntaruk suba langthabal Kenrai inter club sports meet football tournament ke ngasi sanakiba ahanba match da Hemanta FC na CFC Chajing awang laikai bu goal ani sinoda maitiba pikre Hemanta FC gi mai pakpagi goal ani adu DS Pur amadi L nauguna chanke ani suba match ke sanakibada MU Mantrikong na NFC Naran Konjinbu goal ahum sinoda maitiba pikre MU Mantrikong gi goal sing adu TS Hemona goal ani amadi O Roshanna goal amachanke Mathang Segi January Tangtaran Paldagi Kunitoi Fawa Pune the Pangtogadori Batra Matoi Suba Senior Junior Amadi Sub Junior National Mountain Bike Championship da Sarugyanaba Manipur Cycling Team gi Sanaroi Taramatoi Kankre
SS Moirang amadi YDO Moirang sinduna Moirang Multipurpose Higher Secondary Ground da sanakiba KG Premier League ki ahanba quarter final match da Amofa Academy na Maida Moirang bu goal anisno da maitiba pikre anisba quarter final match da Moirang Star na Moirang Sabu goal amasno da maitiba pikre. All Jiribam Sports Association na sinduna Jiribam Higher Secondary Playground da Jiribam amadi kasargi team kunmari na saruk yaduna sathariba kunmari suba KC Malik Memorial Football Tournament ki ngasasana kiba match da Isel Club Dibong na JYC bu goal amasno da maitiba pikre hayeng Imoinu Gas FC amadi Fightual Youth Club ka sanargani. M. Ravi Chandra Trust na sinduna Kiamgai Ideal High School Ground da Team Taramapal na saruk yaduna sathariba Taruk Suba State Level M. Ravi Chandra Memorial Open Football Tournament ki ngasasana kiba ahanba match da 11 Hawk Soibam Laikai na AFC Sagolban bu goal taramanga anida maitiba pikre 11 hockey goal sing adu Baruna goal nipan Kuni na goal ahum Manaw na goal ani chanke atopa goal ani aduna Tek amadi Pritam na chankibani RFC Sagolban gi goal ani adu Risikanta amadi goal may na chanke anisba match ki sanakibada KFCA Kiamgai amadi DFA kakwa goal mari sanaduna draw chatkre KFCA Kiamgai gi goal mari adu Newton na goal ani Penny amadi Dewan na goal amom chanke DFA Kaksingi goal mari aduna Nilabir na goal ani Risi amadi Rahul na goal amom chanke Hauzik ngasi nom geng sagi pauda ICA Lampel Pataki Pangba Paugi Matungina ngasi Kwaidagi Saba degree Celsius Kunithoi Dasmik Mapan Kwaidagi Ingbana degree Celsius Mari Dasmik Mari Nungchita Yauba Ising Manil Gichang Ayukta Chada Marfudra Manga Nungtildana Chada Yangkai Mari Nongdu Gichang Nil Hauzeroi Bada Maroi Bapa Mukhana Kasom Kulen Subdivision gi manung chana lairiba Kasung Village Tourist Spot oina semgatpa khunja singna pamnare Jharkhand da BJP na sarkar semlagani Jammu amasung Kashmir da PDP na chauna mai pakre amadi M Khabam amadi Draw Kwagathel Yankanipan Suba CC Meet ke pre quarter final match da thengnaragani ngasi yona ISTV na pizaba paw mata solution jare miyang tabiriba singbuam kahana khurumjare